North East Asian Business Summit ngasidagi Imphal da hokre. Summit asina member laibak singi marakta lalol itiki mari fagathanaba pandam thamli. Sustaining the Himalayan ecosystem in northeastern India under changing climate haibe hiram asida brainstorming session ama ICAR lamphel pata pangthokre. Governor, Deputy Chief Minister amadi atopa luchingba kayana lamdam asigi miyamda chairaubagi yaifa pauzel pirakli. Amasung Naupak Hatkiba Laistan Birjit ngasi civil judge mamangda puthokre mahakku numit 15 gi judicial custody da iman lauthakre. Mayam bakurum jari dom ningbiri bese impact news ni ai pinki okram na hoji pungja sifaubagi maroiba pauseng miyam da pizari. North East Asian Business Summit Englising aniga supna tara taruk Manipur da ihan hanba oina Imphal City gi convention hall da pangthokre. Numinini chupna pangthokadaba mifamaduda saruk yaba lakiba Bangladesh ki Union Commerce and Industries Minister Tofel Ahmad na India amadi Bangladesh ani ki marakta tatna thanaba yadraba mari amanga sisu lairi haina phongdokhi. Numinini chupna pangthokadaba business summit asigi maru oiba pandamdi Southeast Asian laibak singi marakta laloliti ki fibam hena fagat hanaba aduni haina phongdokhi. Mahakna haikibada Laibak amaga lalol itik taunaba natraga hiram ama chakhat hanba haibasi lamdam amaga gi marakta lambi thong fauna hanbagi makha yamna poli awang nongpok state singi marakta Manipur asi mahusagi oiba resources marangkaina leiba state amani haiba resourcing asidagi state asina kanaba kaya lawba yai Manipur gi sinmi singi khutsa haibabu thagaladuna mahakna haikibada lamdam asigi handicrafts ki pothok sing mapan leba kayada export tawduna lalol itik chakhat hanbangamgani ngasigi business summit aduda Philippines, Thailand, Vietnam, Myanmar amadi Brunei gi ambassador amadi high commission kayana saruk yakibaga loinana All India Chamber of Commerce ki secretary amadi makok thongba official singsu saruk yaki. So if infrastructure development take place, then it will be easy for us to enter into these markets. So we will also be benefited, and because the highly, the products if comes from, say, Delhi, from other places, we are talking about fish. We are very famous in exporting fish products. You are importing fish from other part of India from long distance. If there is connectivity, we can export also fish to Manipur also. The purpose for which today's Northeast Asian Business Summit, the purpose is to increase the volume of trade among us, that is Bangladesh, and rest of the these northeastern regions. Sustaining the Himalayan ecosystem in northeastern India under changing climate haibihira masida state level workshop cum brainstorming session amangasi pangthokre. Workshop asi India government ki Department of Science and Technology ki sentang makhada National Mission for Sustaining the Himalayan Ecosystem Task Force on Himalayan Agriculture NMSICTF6 ki saruk ama oina pangthokpani. Lamphel pata laiba Indian Council of Agriculture Research Complex for Northeast Region ki conference hall da pangthokiba workshop asi maru oina mausa gi khal kairakpa sida agriculture sector da sokhandana ba kari karamba khongtang paikhatpa yabagi haibadu khananinabagi pandam da pangthokpani panba yabadi Himalayan ecosystem yauna India da climate ki ahongba kaya lakpa sing asibu Yengsinnaba central government na semkiba policy National Action Plan on Climate Change ki mission tarani thoi lebagi manungda sustaining the Himalayan ecosystem in northeastern India under changing climate asisu amani. Ngasigi workshop aduda athoiba mitunglen oikiba Central Agriculture University Imphal ki Director of Research Dr. C.A. Srinivasa Murthina agriculture ki pothok sing hengathan ge hairabadi organic fertilizer sizinaba mathautai loinana hydrological cycle ecosystem biodiversity amadi tongan ba agriculture ga mari leinaba singda honglakli ba sing asigi maramda kupna khangjin ba tangai fade haiki workshop adugi technical session ki saruk ama oina natural resources management, plant science, livestock and poultry, fishery, amadi social science haiba hiram sing asida tongan ba scientist singna presentation piduna khananainaki. Things which we can think of are conserve and enhance natural resources for long-term use. In addition, we also should take into consideration the other resources. The bioresources also are important. Also, we should characterize and quantify major degradative processes.
which are happening in this region and identify resilience and restorative characteristics of soil and water resources under different systems of management. Being from soil science, I would always give a lot of importance to soil and water, but at the same time the other resources are also important. Sajibu Nongma Panba Chairaubana Lakpada Manipur ki Governor V Shanmuganathanna Lamdam asigi miyamda yaifa paujal pirakli. Manipur da thokiba kanglup ki nungainadaba amadi tangdu leitadaba fibam kaya adu haukraba thogdokni haina lauduna nungsi chanabagi mari adu chesinanaba honarasi haina Governor ki paujal asina makhatari. Maitai Singhi Anauba Chahi Hauba Sajibugi Nongma Panba Chairaubana Lakpada Manipur ki Chief Minister Okrami Bobina Manipur ki Miyamda Anauba Chahi ki yaifa paujal pirakli. Mahaki paujal da hai kumhai asina imung manung amadi yumlo nariba singhi marakta nungsinabagi mari adu hena chesinahanba ngamba oirasanu. Sajibu Nongma Panba Chairaubana Lakpada Lamdam asida tangdu leitaba hena nungsinaba amadi chaukhatpa lamdam ama oirasanu haina Manipur ki Deputy Chief Minister Gaikhangam nasu lamdam asigi miyamda paujal pirakli. Lamdam asida tongan ba kanglupna khundaminariba aikhoi khudingmakna anauba chahi asina lakpada amata oiba wakhalda kanglup khudingmak nungsi chanana ichil ina oibagi mari hena chesinaba nungaiba lamdam ama purakpa oirasanu haina paujel asina makhatari. Lakliba Sajibu ki Nongma Panba Lamdam asigi chahi hauba chairaubana lakpada Manipur miyamda Manipur Legislative Assembly ki Speaker T.H. Lokeshwarna thadorokpa cherol amada yaifa paujal pirakli. Maitai Furup ki achauba kumhai ama oiriba Sajibu ki Nongma Panba Maitai Singhi Anauba Chahi Hauba Sajibu Chairaubana Lakpada Manipur Pradesh Congress Committee ki President T.N. Haukip nasu Manipur ki miyamda harau tayamba fongdokpaga loinana Anauba Chahi ki yaifa paujal pirakli. Lakadoriba Anauba Chahi asina afaba yaifaba nungaiba wata padaba lamdam amadi ing chikna nungsi chanana laiminaba chaukhatpa lamdam ama purakpa oisanu haina yaifa paujal pirakli. Hayeng tang nipan Sajibugi Nongma Panba Maitai Chairaubana Lakpada Manipur da leiriba miyam pumnamakta Thangmaiban Assembly Constituency ki MLA Khumukchan Joy Kishan na yaifa paujal pirakli. Anauba chahina lakpada lamdam asida leiriba furup pumnamakna hena nungsi chanana leiba hena chaukhatpa misi mina yaudaba amadi nupida chathaba miyot minai leitaba oirasanu haina mahakna makhatarakli. Sajibugi Nongma Panba Chairauba Lakpada Manipur da Khundariba Furup Khudimak Shanti Purakpa Oisanu Amaga Nuksinaduna Lakliba Chahi Manipur sida Masek Mangal Tokpa Nungsi Chanana Shanti Oina Leiba Fataba Thoktok Mayam Thoktaba Chahi ama Oisanu Nupi Mayam gi miyot minai mayam da adugumba thoktaba Kanglup Masel gida hena nungsinaba chesanba Shanti leiba amadu handaki lakliba Shaibiru Charau sina purakpa oisanu aina Manipur Praja mayam da aina paujel asi pijari. Sajibugi Nongma Panba Chairaubana Lakpada Manipur Praja Pumnamakta Manipur People's Party Manipur Chanura Laisem Marup Amadi South East Cultural Organization Sikona tongan thadorokpa cherol singda yaifa paujal pirakli. International Sanamahism Student Association Amadi All Manipur Ethnical Social Cultural Organization MSCO nasu Sajibu Nongma Panba Chailaubana Lakpada Lamdam asida khundariba furup khudingmakta amadi Manipur ki mapanda leiriba Sanamahi Lainingbu chatliba singda yaifa paujal pirakli. All Manipur Police Constable Male English Singeriga Supna Tara Humdoi Batch ki JAC ki makha chatharakpa khongjang oina state asigi National Highway Pumna Makta Pungni Funipan gi economic blockade kaukre. Economic blockade asina Senapati District ki Imphal Dimapur Thingzinduna Gari Singh Chalhan Khidabaga Loinana Ziribam National Highway Amadi Imphal More Lambi Dasu JAC ki Kangbuna Lambi Thingkre. JAC asina Imphal West Amadi Thobal District ki Viva Vote Pangthok Tana Leiriba asi athuba matamda Pangthok Pinaba demand tawduna lakhibani. Karigumba makhoi demand asi athuba matamda pidaba tarabadi hena akan bakhongjang changsingani haina Jackson wa thamlakli.
खोंजोम बैटल मेमोरियल सेलिब्रेशन कमिटी ना इंडिया की प्रेसिडेंट प्रणब मुखर्जी बु मणिपुर गवर्नमेंट ना थासी की तांग कुन हुमदोइदा पांगथोकदौरिबा खोंजोम दे की अरानबा इतिहास अमदा यावहन्नबा होटनरे हाइना मराल सिरकली ngasi Manipur Press Club ta paumi singa unabada committee asigi secretary Chingtam Luangna khongjom gi lanfam asi English amaga chanipan marfutara mathoi gi April gi tang kunga humdoi amasung kunga manga ani gi marakta thokpani haina chayet nariba asi chumthokna bagi damak English ani ga supna tara mari gi June gi tang amada State Archives ta achumba che chang yauba final submission tawduna review tawna bagi damak review committee semduna lairibani haina phongdoki Chingtam na makha taraduna khongjom landi khongjom da thokpani wangjingi khewaching da thokpanate thasigi tangkun go humdoida wangjingi khewaching da pangthokadoriba khongjom de numita India ki President Pranab Mukherjee bu atoiba mithunglen oina saruk yahanduna mega tourist spot amasu hangdokadoriba si President bu lan lamjing bani lan lamjing ba thoramatuda saruk yabidanaba India ki President ta open letter tharagani haina Chingtam na makha takhi Historian sing research scholars sing matungina adigi British record leiriba usi chief secretary lere art and culture gi director Mr Radha Kumar lere moko initiative lobo moi wal hairiba celebration khongjom battle celebration committee Manipur na Bharat ki presidency Manipur government na mislead tawre khongjom gi kheba singa ka hari si pumla la bani khongjom gi kheba singa ba amchali te khongjom siga kheba sing siga la nari si chawra na mail mu ken das ne ai sum yengjabada angkulung da khongjom gi lan chong ngai si setharol kumba da suk hai hai da bani setharol ka amdu hanjin pabiu thangne biroi tangkulum doi da hai Manipur de ko matungina ka da minam mangak ni mak ai hai jage Yelhomi kannabagi changsilapa khongjenggi saruk ama oina Manipur da lairiba non Manipuri sing masak khangdokpa ngasisu JSC ILPS ki kangbuna Jenims ki administrative block amadi lecturer hall sabagi thabak suriba non Manipuri sing verification tawkhre JSC ILPS student wing amadi women wing ki member sing yauna chathakiba drive aduda punna non Manipuri humbudra ka marirom verification tawkhi Uripo Gyambem Laikai dagi W Inaugi Makada non local homfuga mari amadi Simplex company ki Makada non local tarama thoina thabak asi suramkhi Mapalam dagi lakpa sinmi singi marakta voter ID Aadhaar card natraga masak takpa yaba che changsing yaurabasu thabak suba yabagi labor department na masak khangpa che changsing di amata yauramkhide Drive adu da saru yakhiba JC ILPS ki office secretary Jitendra Ningombam na phongdokhibada lamdam masida thabak loriba contractor singna mapan lamdagi level lobagi mahutta yelhomi singdana hena khudong chaba pihanningi India की constitution pass हो गई बने मसीना मसी की एक सीने करी होता safety की ने कोई की labor मैम सिंह safety मोगी safe होने ने बगी दमकते नहीं safe होने ने बगी दमकता तो उसे मसी की rules सिंगा अम दबाई दारे अदुना काना गुम्बा कोई इकाई खुनजर बा लेबाक सिदा कोई लमदम सिदा ठिकादार तौबीरी बा कंडक्टर सिंगना कोई की माय मसा मसा की थबकता थबक सुहन बगी लेबर सिंह से यारिंग की अन मना कोई लोकल की पीपल सिंह इन्वेस्टर्स पीबे पिहन जनिंगी अतोप माइग्रेंट अखोई थबक सुब मयाम लाकपी है बतारगदी हाइरिबसी एक्स की मतुंगिना यामद्रबदा मांगना लेरिबो मफमदुगी डीसी नत्रगा ऑथोरिटी अमखकना लाइसेंस कार्ड अमा पीबो मथौक ताएबा Chatliba thasigi tang mari gi numidang pung Taramathoi minute ni furom chatpada lamfel sana kaithel pukri achauba mapalda leiba thaunauzam Bisembur Singh chahi homfu apokpa laikhidaba achauba kauba magi yumgi geresta bomb pokai hankibadu People's Revolutionary Party of Kangleipak Pripaki mobile team amana chathakibani haina aina thinkraba Pripaki Department of Publicity and Propaganda gi publicity officer Captain achauba na thadarakpa chirol amana hairi thaunauzam Bisembur na Industry Department gi Geology of Mining da drill operator oina thabak tawringaida department manungda senja thumja tawba amadi thabak hapagi mingda miyamdagi yamlaba senfam khongatuna marnai oina sisina thoki mahaki ngakpi fam thoktraba maralasi kidamak bom pokhai handuna warning pikibani TS Bisembur gi yumda bom langsinbada chenaba singni haiduna Imphal West Commando amadi nifu suba AR na fari hairiba lamfel sana kaithel laisang them Somakanta alias Samo chahi nifuga taruk apokpa laikhidraba Samungau amasung Irom Boy chahi nifuga humdoi apokpa laikhidraba iboyai ma hairiba Miyoi ani asi Pripak amasung masigi lanmi sanglup Red Army ga karigumba hiram amatada mari leinade Bisembur gi yumda bom langsinba lup ki thomi sing tek ta kaidana lairi hairi
मणिपुर की थबक फंगद्रिबा नहारोल सिंहबु थबक पीननबा प्रोविजन अमा सेमगनी हाइना इंग्लिशिंग अमगा चमापन निफुमापन की मणिपुर मर्जर एग्रीमेंट की आर्टिकल निपान क्लोज अहुम दा यावरिबा वाफम सिंह अदु थबकता ओंथोकनबा सुप्रीम कोर्ट ता वाकटलगनी हाइना हानगी मणिपुर हेल्थ सर्विसेस की डायरेक्टर ओरंबा डॉक्टर टी.ए. सुरेश ना फोंगदोखरे हिरम असिगी मतंगदा हाई कोर्ट ता PIL अमा थारुबदा थांकलखिबा वाफम असि डिस्प्यूट नि मसिदा कोर्ट ना इंटरफेयर तौबा यादे हाइना जजमेंट पिरकपदगी वारेप असि लौबनी हाइना पेटिशनर ओरिबा डॉक्टर टी.ए. सुरेश नंगसी मणिपुर प्रेस क्लब ता पाउमिसिंग उनाबदा फोंगदोखी महाकना फोंगदोखिबदा मणिपुर दा लाइरिक लाइसु हाइरबा नहारोल कया थबक फंगद्रिबासी खरदा ओइरबसु कोखनदुना मणिपुर की सेनमिटलोन फगतहनबा ngamgani हाइबगी वाखलोंदा मर्जर एग्रीमेंट के आर्टिकल 8 क्लोज 3 दा यावरिबा वाफम असिगी मतंगदा PIL असि थाखिबनी हाइखी यहाँ हानबा ओइना हौखिबा इंग लिसिंग अनिगे सुपना तरा हुमदोई की डिसेंबर दा सुप्रीम कोर्ट ता हिरम असिगी मतंगदा PIL अमा थाखी अदुबु स्टेट असिगी हाई कोर्ट ता चटनबा सुप्रीम कोर्ट ना मोट पिरकपदगी मणिपुर हाई कोर्ट ता PIL थादुना हौखिबा इंग लिसिंग अनिगे सुपना तरा मरी की फेब्रुआरी की तांग तरा मरी दगी केस असिगी हियरिंग चथदुना लाखी लोइनना हौखिबा अप्रैल की तांग मरी दा हाई कोर्ट ना पेटिशनर डॉक्टर T.A. सुरेश ना थांगलकलिबा PIL दा यावरिबा वाफम सिंह असि डिस्प्यूट ओय मरम असिना कोर्ट ना खुद थिंगजनबा यादे हाइना जजमेंट पिरखिबनी हाइखी पाउमी सिंह उनबादुदा डॉक्टर सुरेश ना हाई कोर्ट की ऑर्डर यानिंगदबा फोंगदोखिबगा लोइनना मणिपुर मर्जर एग्रीमेंट के आर्टिकल 8 क्लोज 3 के वाफम असि डिस्प्यूट ओय हाइरबनिना मणिपुर मर्जर एग्रीमेंट इंग्लिशिंग अमगा चमापन निफुगा मापन असिसु डिस्प्यूट नि हाइगदौरिब्रा हाइबा वहंग हंगखी केस असि मखा ताना सुप्रीम कोर्ट ता चटलगनी लोइनना मथौ तारबदी इंडिया के प्रेसिडेंट तसु खंगनगनी हाइनसु डॉक्टर T.A. सुरेश ना मखा ताना फोंगदोखी अखोई आर्गुमेंट मतमदुदा मसे डिस्प्यूट नते यानाबा एग्रीमेंट अमनी एग्रीमेंट की पॉइंट अमक इंप्लीमेंट तोबियो हाइबनी मधु इंप्लीमेंट तोबो ngमोय हायना हायरक्तना ची इबुस लेते इरकपसु लेते सेंट्रल गवर्नमेंट ना अदुना डिस्प्यूट नते सिनी हुजु अखोई की स्टैंड दी मसी अनफॉर्चुनेट जजमेंट नि की जजमेंट से येंगुरगदी आई ओपिनियन ददी आर्टिकल 8 की सब क्लोज 3 द यावरि बसी डिस्प्यूट ने हायना हायरबनिना होल मर्जर एग्रीमेंट सिसु डिस्प्यूट ने हायना लौदोरिब्रा हायबसी हंगबा याबा क्वेश्चन अमा ओइरे मतंग साइज द ब्रेक अमा लौजगे मणिपुर अमदि मालेम की तोंगान तोंगान बे इपाउसिंग लोइनना खै ब्रेक त याम थुना हंजरके इंपैक्ट न्यूज पु मियेंग तादुना लेबियु Classic Hospitality Training Institute na offer Tauzari 3 special job-oriented courses to launch your career. 6 months course in front office operations, food and beverage service, housekeeping operations, level 1 diploma in hospitality operations, level 2 diploma in food preparation and culinary arts. Free counseling session from Monday to Saturday 10 a.m. to 5 p.m. Hena Kupamarol Gidama contact Tobiu Classic Hospitality Training Institute, Babina Diagnostic Building, 3rd floor, Rims Road, Imphal West. Mayambo mukana taram noksiri bulletin asigi makhata ba pau miyam da pizari. Laishram Naupak Misi da Chenaba Laishram Birjit ngasi lamfil pata leiba Civil Judge cum Judicial Magistrate First Class Imphal West Wanda Puthokre. CID Crime Branch na Laishram Birjit pu Civil Judge Junior Division cum Judicial Magistrate First Class Imphal West 1 Alek Muivagi mamangda puthokhibaga loinena Judicial Custody PBO haina haizaki CID Crime Branch amadi Assistant Public Prosecution gi wa taraba matungda court asina Laishram Birjit pu Sajiwa jail da thajinnaba khanganki loinena chahi asigi lakliba April ki tang kunga mathoida court asida puthoknaba judge na mari leinaba singda khanganki panbayaba mana Laishram Birjit IPC section 365302 amadi 27 arms eki maralda singjamai police na faraba matung tha asigi hokhiba tang anida makhatana wahang pahong chathanabagi damak Imphal West SP na CID Crime Branch da sinarakibani loinena CID Crime Branch na tha asigi tang marida Birjit pu wahang pahong taunana ba court ta haizabadagi numit mari nigi remand laukraba matung ngasi court asida puthokibani Pampharai Misiga Mari Lenana Langjing Achauba Meirapaibi Western Star Club Amadi Langjing Achauba Development Committee Ohumna Misi Asida Chenariba Muimatik Chaba Chairak Pinanaba Laukiba Warip Singh Ahongba Matalaite Haina Cherol Asina Makatari
ताबद तुजुंग थौदोक अमदा ब्लैक बोर्ड ता इबा परा सिनबा लोइसिंदे हाइदुना ओजा अमना चही निपान खक्ता ngairibi mahiroi nupi macha ama fubadagi hospital da laikanakre थौदोक असि थासिकी तांग मंगा दा थोखिबनी ओजाना फूबदगी laikanaribi mahiroi nupi macha asi lamlai police station के मनुंग चनबा मफम अमदगिनी पौराबीदा लैबा जेम पब्लिक स्कूल दा क्लास 3 तमली हाइरी महाकु स्कूल असिगी लिंथोय कौबा ओजानुपी अमना ब्लैक बोर्ड ता होतपा अंक सिनबा लोइसिंदे हाइदुना साजैना साफु कन्ना कंथरखी हाइरी महाइरोय असि हौजिक एडवांस हॉस्पिटल दा laikanari थौदोक असिना मरम ओइरगा स्कूल दगी मयुम यौरकपदा खंगहौदना ओबा पाखतपा यावना चोइरोल पारोल लोलकपदगी मनाक नकपा प्राइमरी हेल्थ सेंटर दा पुखतलबा मतुंगदा ngarang एडवांस हॉस्पिटल दा मखाताबा लायेंग चथनबा पुरखिबनी अमरोमदा महाइरोय वारकपदा चैफम नाइना फुरकपा सिबु यानिंगदबा फोंदोकलदुना महाइरोय नुपी मचा सिगी अपोकपिना जेम पब्लिक स्कूल असिगी मथक्ता लमदम असिगी लुपसिंगना मियेंग चंगबियो हाइना अपील तौरकली मही मसिंग हैननबा स्कूल जा थाबनी आई इसागी ब्रेन जोइना बथाबा नते होजे अंगांग जी म्यून थाउन पाखतले मकोकते हैगले मको हैगतपा याद्रे मखोंग तिंगथोकपा याद्रे मोइसिना ngasi bok matam thagani hore nungdangi pung baro boi matam thagani स्कूल अथॉरिटी ना लाक्पीबा तारगदी आई मोइ ngakpiba nganguni aduga moina lakpida तारगदी मरि लेनबा अथॉरिटी ना हाइबे स्कूल थिंजनबियु अदुगा सिदा फुबदा चेनरिबा ओजाजिंग matam चुप्पगी ओइना स्कूल अमता दा ओजा ओइहमबा यादबा हाइबसी वाफम थमजनिंग लाखलिबा चही इंग्लिश अंगनिगा सुपना तरा तरुक तेगिना तरा मापन गिदमक केएसओ इम्फाल यूनिट की ऑफिस बैरियर सिंगे मिखल लाखलिबा अप्रैल की तांकुन गुहुंदोइदा कुकी इन इम्फाल दा पांगथोकलगनी हाइना केएसओ जनरल हेडक्वार्टर्स की चेरोल अमना खंगलकली न्यू चेकोन की ट्राइबल मार्केट कॉम्प्लेक्स लेबा केएसओ इम्फाल की ऑफिस तगी नॉमिनेशन फॉर्म लौरगा अप्रैल की तांकुन गनिथोय फावबदा केएसओ जनरल हेडक्वार्टर्स दा मिरेप चेपिसन बयागनी हाइरी सैनिक स्कूल इम्फाल एलुमिनाई एसोसिएशन ना इंडियन आर्मी की ब्रिगेडियर लाइफ्राकपम इबोतोंबी सिंह की मथक्ता इंडियन आर्मी की मकोक थोंबा ऑफिसर सिंगना मतम सांगना केस चथदुना महाकी सर्विस ता अकाइबा पी दौरे हाइना नुंगनांगबा फोंदोरकली ngasi manipur press club ta paumi singa unabada एलुमिनाई असिगी प्रेसिडेंट निंगथौ खोंगजम इबुंगो चौबिना सैनिक स्कूल इम्फाल दगी हौखिबा ब्रिगेडियर लाइफ्राकपम इबोतोंबी सिंह असि हानगी चीफ ऑफ द इंडियन आर्मी वीके सिंगी मतमदा आर्मी हेडक्वार्टर न्यू दिल्ली दा डिप्यूटी डायरेक्टर जनरल ऑफ द डिसिप्लिन एंड विजिलेंस ओइना थौपुखी महाकना थौपुरिंगे मतमदा इंडियन आर्मी की मकोक थोंगबा ऑफिसर सिंगी केस अमगिदमक वीके सिंगना थिजिनहनकी हाइना फोंदोरखी केस थिजलुबगिदमक ब्रिगेडियर इबो तोंबीबु अरानबा मराल अमदा कुइना केस चथरी असिगुंबा थवंग असिबु इंडिया की अवांगबा थाकता लरिबा अथॉरिटी सिंगना तुमिन्ना लैसिंदुना नमसिननबा होनरिबा सि चुमदे हाइना इबुंगो चौबिना मखा ताखी Brigadier Eli Singh hairisi akogi Sainik School Imphal gi di ihan han highest ranking army officer ne akogi senior ama akogi brother ama Indian army gi victim of conflict adu ma oibadu da akoina express tawribisina India gi president the supreme commander of defense and the prime minister intervene tobiu aduga aduk sangna magi prolonged case sum leragadi magi he will be deprived of his next rank. Honor and dignity must be given to such an illustrious army officer. कुमजा लिसिंग अमगा चमापन निफुगा निपान लिंखतखिबा वर्ल्ड हेल्थ ऑर्गेनाइजेशन की मपोक कुमुन नुमित मालेम सिनबा थुंगना पांगथोकनबगुम ngasi मनपुर दसु रिम्स की मिनी ऑडिटोरियम दा डायबिटीज थिंग ngasi हाइबा पाउजेल गा लोइना पांगथोखरे थौरम मदु रीजनल इंस्टीट्यूट ऑफ मेडिकल साइंसेस जवाहरलाल नेहरू इंस्टीट्यूट ऑफ मेडिकल साइंसेस अमदी इंडियन एसोसिएशन ऑफ प्रिवेंटिव अमदी सोशल मेडिसिन न्यू दिल्ली अहुमना पुन्ना खुसमनदुना पांगथोखिबनी मेडिकल की लमदा रिम्स अमदी जेनिम्स थबक तौरिबा मियोइसिंग अमदी महिरोइसिंगना थौरमदुदा सरुक याखी डायबिटीज हाइरिबा लैना असी मालेम पुंबदा नोंगमगी हेंकलकली अदुबु इसागे लाइफस्टाइल अमदी इसागे अरुंबा कंट्रोल तौजरबदी डायबिटीज टाइप 2 हाइरिबा लैना असिदी ngakthokjaba ngammi haina रिम्स की डायरेक्टर प्रोफेसर डॉक्टर एस रिताना थौरमदुदा फोंदोकी This is a preventable disease, especially the type 2 diabetes, by having a simple lifestyle, that is by maintaining our body weight, regular exercise and taking healthy diet. So we can at least prevent the type 2 diabetes. World Health Day provides an opportunity for all the world community
together for a day to focus on action that can improve the health of all our people. Ngasi diabetes prevention, strengthen care and enhance surveillance haiba thimda Pangai Yangdong Youth Development Association Pangai na sinduna World Health Day observe tawkre haina Pangai Yangdong Youth Development Association Pangai na thadorakpa Gerald Amada khangalakli. Kanglai Living Arts Kangla Manipur na sinduna Singjamei Chinga Makhada Laiba Laimayol Arts Center gi holda mamang thagi tang tarani pandagi kunguhumdoi fauba chathakiba numit tarukni gi oiba ahum suba Festival of Folk Narrative Arts and Kangla Theatre Marathon English Singaniga Supna Tara Taruki Makok Matang Taraba Theatre Group Amadi Artist Singda Manamatum Lanthok Tunai Kumna Bodkre Festival Loisanbagi Thoramasida Athoiba Mitunglen Oikiba Theatre Mirror gi President Nabaware Panahai Kibada Lamdam asi art and culture gi konungni haizarabasu art tawriba artist amasung theater group singbu yokhatpiba luk masing yamna leite masina maram oiraga art tawriba artist kaya gi tunglamchat leitabadagi Manipur da art form sing asi sitharakpagi machak ohelli amaromda lairaba Manipur gumba state amada theater gi festival ama pangthokpa haibasi araiba natte hainasu mahakna makhata na fongdoki tungda festival asida saru yakiba makok mathung Takraba Theatre Group Amadi Artist Singda Mana Yenthokpaga loinana Kanglai Living Arts Kanglana Sanaba Play Ok the Bisu Utke Manipuri expert kaya yawbagi Manipur dagi bahag ado haiba atopa state dagi laiba expert singa duga tenggai na ba ministry ga tenggai na ba ngamba ai kuigi Mihun oina chali mai expert sing aduna aikoi Manipuri da bakta kari to birage to bikrage hai dena aikoi na hanne yengu matam dadi yamna ningba kai ningai oi hai bisima ai thamjage Lamboi Khongnang Khongda Jathariba Ahanba Manipur Industrial Expo gi saruk ama oiriba Jewel Queen Miss Contest da saruk yariba designer sing amasung contestant singbu Manipur government na namthak tawbire hari ngasi Manipur Press Club ta paumi singa unabada contest adu da designer oiriba Silas Nomaithemna contest asida Manipur amasung awang nongpoki atopa state singdagi designer taranipan amasung contestant kayana saruk yari Contest aduda foreign countries amasung India dagi judge sing laktuna Miss amadi best designer khangani Miss tabada natana makok thongba designer ahumbu Italy gi Milan India gi Mumbai amadi atopa metropolitan city singda show utnabagi khudong jaba pigani haina commerce and industry gi commissioner na thajaba pibadagi contest asida saru yaraki bani haina fongdoki jathariba expo asi hauba numitagi contest asi numit khudingi haujik fauba judge amata yaudana fashion show amagum pangthokli Commissioner da phone tawduna hangbada tang mapanda just lakani aduga tang tarada Miss amadi designer khangani hairaki adubu contest asida makhata na contestant amasung designer amatana saruk yararo haina Silas na makhata ki All Secretariat Commerce and Industry ki Commissioner Vivek Kumar Devankar IAS na seja select tokhalaba designer ahum si Milan da thagani atopa metropolitan city da remaining others designer singduna metropolitan city Mumbai Delhi da program to komtam da thagudingi mai thagani na promisam di dobiki adu hojik thabak oina pangthorokte juri jo Milan dagi lakani hai ngarang phawda di kaimta lakte aduna koi tawgiba so singdo valueless oire designer laiba sidai fabric laiba thadagiba tuba semba sabra thadagiba paisa gaido government na koi hanbiro Handakta Mumbai da mai pak na loisin khraba Lakme Fashion Week English ngani ga supna tara tarukta state asidagi haukiba naha oiriba fashion designer Prathoni Yengkhom amasung Jeki Laishram yauna awang nongpoktagi designer ahumgi fazaraba fizolgi collection uba fangki Prathoni Yengkhom amasung Jeki Laishram na English ngani ga supna tara marida makhoigi level Poco and Jeki haudoktuna fashion designing gi lamda mai pak na changsilakhi Makoi anigi design sing asi naha oiba sing na pamjaba maongda vintage style changhanduna sem sabana haurakliba naha singda yamna pamnaba ama oiri Jeki Laishram nongmaibungdagi Laishram Bojendra Singh amadi Tamphasana Devi gi machanupani amasung Prathoni Yengkhomna Chingmairongdagi Samsundar Yengkhom amadi Santiblagi machanupani Makoi animak National Institute of Fashion Technology New Delhi dagi graduate ni loinana show asida Arunachal Pradesh ki designer Diming Rabu amadi Nagaland dagi Asa Kazingmai gi collection singsu utki
इम्फाल ईस्ट के मनुंग चनबा कबो लैकाइदा लैबा मणिपुर महिला कल्याण समिति न चलाइबा ऑर्फन होम दा कैनबैग इंडस्ट्री की माइकैदगी अचाथक याउना पोलम कया तेंबांग पीख्रे ऑर्फन होम असिदा तेंबांग पीखिबगी थौरम अदुगा मरी लैनना इंडस्ट्री असिगी प्रोपाइटर ओइरिबा थांगमैबन मैस्नाम लैकाइदगी लोंगजम केनेडी न हाइखिबदा कैनबैग इंडस्ट्री ना तोंगान तोंगान बैग जैकेट न चिनबा पोलम सिंह सादुना लमदम असिगी मियामगिदमक थबक तौरकपा चही 15 मपुंग फारकपा अमसुंग हयेंग पांगथोकदौरिबा मैतै चैराउबा कुमहैगा मरी लैनना ऑर्फन होम असिदा अंगंबा पोलम खरा तेंबांगबनी मखा तानसु लमदम असिदा लैरिबा चिल्ड्रन होम सिंगदा तेंबांगनी हाइकी तुंगदा कैनबैग इंडस्ट्री न पुरकपा आलू हवाई चीनी चेंग अमसुंग चाना थकननबा पोलम कया खुसिननखी कैनबैग इंडस्ट्री न सही 35 मपुंग फारकपगा लोइनाना अइना आंगांसिंग चिल्ड्रन होम असिदा हयेंग चेराउबगा मरी लैनना मतिंग पांगबा लाक्सबनी कैनबैग इंडस्ट्री न तौजरिबा थबक पुनमा सिगी मही ओइना कोई समाज मतेंग पानगदमक्ता इंडस्ट्री असिना ngasi orphanage center asida ngamjaba khara khoi कैनबैग इंडस्ट्री की प्रोवाइडर ना ngasi khudon tokjabani मणिपुर क्रिकेट एसोसिएशन असिंदुना लुवांग संगम दा लैबा लुवांग पोकपा क्रिकेट स्टेडियम दा ngasi सानखिबा अहुम सुबा MCA प्लेट क्रिकेट टूर्नामेंट ता संगाई चैंपियन क्रिकेट क्लब सिंगजमई माई पाखरे ngasi ओवर कुंट्रा लंबा तौनदुना सानखिबा लीग मैच असिदा पाखंगबा कल्चरल क्लब मयाई कोइबिना टॉस ngamduna बैटिंग हाना सानखिबदा ओवर कुनगा तरेट का बॉल मरीदा विकेट 13मक तुरगा रन होमफुगा तरेट खक लौबा ngamki मसिगी पाउखुमदा अनि सुबा बैटिंग सानखिबा संगाई चैंपियन क्रिकेट क्लब सिंगजमैना ओवर 13गा माथोइगा बॉल मंगादा विकेट अनि खक तुरगा माई पाकपगी रन होमफुगा मापन अदु लौखिबनी संगाई चैंपियन क्रिकेट क्लब सिंगजमैगी ऑलराउंडर प्रांजितना रन निफुगो हुमदोय अमदी विकेट मरी लौदुना मैच असिगी मैन ऑफ द मैच ताखिबनी था असिगी मापलदा एसोसिएशन असिना सिंदुना चथरकलिबा एलाइड क्रिकेट टूर्नामेंट के लीग मैच अमदा साइक्लोन थांगमैबन अमदी यूथ वेलफेयर क्लब लंगथबाल अनिना लंबा तौनरगनी मापन सुबा लौताक ट्रॉफी दा ऑल मोइरांग फुटबॉल एसोसिएशन मोइरांग माई पाखरे टूर्नामेंट असिगी ngasi सानखिबा मापल सुबा लीग मैच अमदा ऑल मोइरांग फुटबॉल एसोसिएशन मोइरांग की सानरोय मिस्टर गौगौना मैच की 35 अमदी हुमुद्रागा मापन सुबा मिनट सिंगदा पांजल अनि अदुगा एन हेरोजितना मैच की होमपु सुबा मिनटा पांजल अमगा चंसिंदुना नॉर्थ इम्फाल स्पोर्टिंग एसोसिएशन थांगमैबनबु पांजल ओम सुइनोदा माइथिबा पीबा ngamkhibani ऑल मणिपुर फुटबॉल एसोसिएशन की मिजेंग मखादा ऑल मोइरांग फुटबॉल एसोसिएशन सिंधुना लौताक पावर स्टेशन की सेंतंग मखादा मोइरांग मल्टीपर्पस हायर सेकेंडरी स्कूल की सानबुंग चथरकलिबा टूर्नामेंट असिदा टीम 3 न सरुक यारी हयंग टूर्नामेंट असिगी मैच लैररोय था असिगी तांग मापंदा सानगदबा 13 सुबा लीग मैच अमदा अनौबा इमागी मंगाल खाबम लमखाई अमदी ट्रुकपु नंबोल अनिना लंबा तौनरगनी The 33 state level sub junior basketball championship English Inga Supna Tarataruk Lakliba April gi tang mapanda Nahabam basketball court TS Radhashyam Singh Manipur Basketball Association ki president na hawdoktuna championship asi hauragani Aroibada bulletin sig headlines amuk hana miyam da thamsage North East Asian Business Summit ngasidagi Imphal da hawkre summit asina member laibak singi marakta laloliti ki mari fagat hanaba pandam thamli Sustaining the Himalayan ecosystem in northeastern India under changing climate haibahiram masida brainstorming session ama ICAR lamfel pata pangthokre Governor Deputy Chief Minister amadi atopa luchinba kayana lamdam asigi miyamda chairaubagi yaifa paujal pirakli All Manipur Police Constable Male 2013 batch की JAC na kaukiba economic blockade na national highway singda chauna apan bathokre